USAꯅ Afghanistan hek thadokutuna chatkibaga Taliban amasung makoibu sawgatpa mioi kaya ama lambida thoraktuna UK amasung USA gi firan paiduna mock funeral pangthoktuna harauba phongdokre mayam pumnamakpu anoba video amada amukka hanna taramna uksuri Afghanistan gi hawjiki oiba fibam khara yengminasi Ihan hanbada USA gi oina Joe Biden na chahi kun changna sokna rakhiba lal loisin aduga Afghanistan dagi mioi aduki matik yamna evacuate tauba ngamba asi achouba mai pakpa amani haiduna harauba phongdokli USA gi troops singna makoina sizinaramba kuchu khulai sing helicopter masina chingba asi handak makoina thoom daida dismantle tawduna thamlamba adu Taliban singna makoina amukka na rebuild tawduna sizinaba ngamgani haina phongdorakli mathangda India amasung Taliban gi marakta ihan hanba oina wari sanakre Taliban singna India ga makoige gi marakta political amasung trade ki oiba afaba mari thamningbagi wafum kaya ama phongdokli aduga India amasung Pakistan gi marakta lairiba Kashmir gi issue asida makoina khuthinjiloi haina hojiksu phongdokli mathangda hojik Russia na Afghanistan ga thangnaba country sing Tajikistan Uzbekistan masina chingba asida makoigi troop kaya ama thajinduna kupsinna senariba asi terrorism ga mari leinaba activities sing asi makoida yauraktana bakakta nattana Taliban asi makoigi achouba source of income asi drug lalonba asina su oiribani aduga hauji Russia da mi kaya ama drugs amasung masiga mari leinaba product sing asigi victim oiduna lairibani hairiba maru oiba akiba maram ani si leibana maram oiduna Russia ga yamna mari faba Central Asia gi country sing asidagi khudong saba lauduna makoida yaksilaktanabagi damakta konaribani aduga Russia hairiba country asisu matam amada Afghanistan capture tawramba country amakhakni maram aduna laman khumlakpa yabagi oithokpadusu adumak leiribani mathangdana ayhakna mamangi video da panjakiba Kabul airport asi hanagumna ningthijana mathau pangtho hanabagi damakta Turkey dagi mateng nikhiba aduda ahongba khara lakle hojik Turkey na makoina tharakadoriba official sing adugi security gi damakta airport adugi jaga khara makoida piduna aduga official sing adubu makoigi troop na ngak senba hairiba condition asida Taliban na yaningdabadagi Qatar dagi oina mateng nikhre Qatar dagi Kabul airport asibu chalainabagi damakta official sing hojik tharakre hairi mathangdana hauji Afghanistan da isai nongmai amasung co education masina chingba asi thingjin khraba matungda nauna amuk nupising asi radio amasung television company da thabak toba asi yaroi haiduna athingba thamkhre athingba asida nupising na dukan famduna pochai yonba yadaba masisu yauri mathangda anti Taliban movement gi Panjshir resistance asigi amuk yengminasi Northern Alliance amasung Taliban gi marakta peace talk abukkasu hanna yanakhidre Talibana makoigi army sing Panjshir Valley ki chingthakta koisinduna laihanba haibadu Northern Alliance na yakhidre makoina Taliban da ki chapchaba ning tamba pami haiduna phongdokpadagi haujik nakal ani gi marakta yanadre Talibana forces in aduna Panjshir Valley capture tawna hotnabada nakan ani gi marakta kuthoknakre Taliban gi mioi ke amasi kre hairi Talibana Panjshir Valley asibu electricity amasung internet service masina chingba asi thingjin khrabani adubu makoina thingjin khraba matungda handak USA gi troops singna Afghanistan thadokpagi matang asida caretaker president ni hairiba Amrullah Saleh Twitter da tweet ani tawrakki masina takpadi haujiksu mafam aduda internet service amasung electricity asi lairi haibani mathangdana hauji Afghanistan gi nauna semgadoriba government asida Taliban gi marakta leiba faction kharaga Haqqani network ka makoigi marakta chayena khara thorakre Haqqani network asisu Afghanistan gi oiba Taliban gumlaba kanglup amani makoising asi planning tawbada yamna hithoising thoiba aduga suicide bombing na chingba makhal makhagi attack kaya ama pangthokhraba kanglup amani Afghanistan hairiba country asi capture tawba laijaba taraga su masida rule tawba asi yamna lubana maram oiduna graveyard of the empire haina su haina riba lamdam ama khangni matamna kari porakpage haibadu pundam yeng tabinasi asi oinadi mata asida losinjorage